ngasi numidang waram phongkiba tuan ba Manipuri siphongsingi amasum thokiba thawdo wathoksingi maru oiba ipausing khongatcharaga Manipur top channel gi maikedi gi mayam da share tawjagi anbada nauna miyoi la ohumga lising yankhaiga teret positive oire amasum miyoi lising ohumga samriga nifuga mapal laikidre laiba asida COVID-19 positive case nomongi hingalakpaga lonyana hauzik phawbada COVID case apunma masing crore aniga lakh aniga lising marfugani thoiga sanipan ga kunga humdo yaure laikidaba masingna lakh aniga lising kungani thoiga samriga nipan yaure amasum nabdagi pharakpana crore amaga lakh humfuga taruka lising tara humdo ga saniga maudraga ni thoi yaure active case na lakh kuntraga mariga point samaga humdraga mathu yaure haina su paw mana makhatana phongdorakli atopa paw mana mu ima kaithel yauna miyoi kyadagi sindoi khomba lepiyo Kaksing district ki manungda lairiba microfinance institute ki bank singna district asigi manungda lairiba ima kaithel yauna miyoi kyadagi sindoi khomba lepiyo haina kaksing khunai sakhurhan balukki sirol da hairi amasam sirol sida makha taraduna hauji COVID-19 yani super wave na maram oiduna district asigi mafam ayambada district administration na cantonment lauthokhibana lalon etiki thabak leble amasum tanja sida private ki miyoi singna sindoi khomba ki thabak sathariba sida miyoi kyadi makok to phut haple maram maduna COVID-19 gi ani suba web loidriba phawba sindoi khomba lepiyo hairi masi Mani Lundari Act 1949 bu mapung fana regulate amadi register tawdaba microfinance institution district asida laihandana ba district administration na thabak lokhotpina basu appeal tawrakli haina paus na makhatana phongdorakli amasum paus marak that poina Manipur wang na thokpa maroiba paw khara mayam na pijage Union Home Minister na Bengal Sarkar digi report kaukhre Handak to nungsub Bengal da tangkak nipan thokna pangthokiba Bidhan Sabha mikhal loiraba matungda thokiba hingsagi thawdok kayada aso apan amang ata nangkhibasing adugi sapsab report piraknaba Union Home Ministry na Bengal Sarkar da madugi sapsab report piraknaba khankhre amasum handak to Bengal da mikhalgi fal haidoklaba matungda thokiba hingsagi thawdokta miyoi kya aso apan nangkhibana maram oiraga Union Home Minister Amit Shah na madugi sapsab report adu Bengal Sarkar da Bikalang naba kangan kibani hainu supali atau papaw mana TMC lusingwi Mamta Banerjee hayang Chief Minister oina wasak lauragani Trinamool Congress ki lusingwi Bengal gi Chief Minister Mamta Banerjee haunabi matung ina hayang state adugi Chief Minister oina wasak lauragani Raj Bhawan na pangthokpa thoidokpa thoram amada mahakpu aron bangakpa amadi thabak paibigi wasak Rajapal na laugani hainu paw sina makhatana pali amasum atopa paw mana IPL gi messing yaithokre BCCI na Indian Premier League ki messing yaithokre masi sanaroi mari COVID-19 positive oirakpadagi ni haina su paw manapalli atopa tendakpa paw khara mo HSLC exam soidana pangthokpiyo government mairoi singbu pungning thogat piduna hauji lairiba COVID-19 pandemic asi phibam khara pharaklaba matamda HSLC exam 2021 asi SOP ngakna sungsoi soidana pangthokpiyo haina guardian parents HSLC examination 2021 gi sirol amana phongdora pagaloina exam asi pangthok pada quality education purak pada asawba mating oigani hari Board of Secondary Education Manipur bo sem na piba syllabus ki sada humdraga mangadi ayamba mahiroi singna preparation loinare asiguma matam sida HSLC exam cancel torabadi exam asibu thagadoriba mahiroi singi model down tawkibaga loina mahiroi singi tungi academic career sogalakpa yai hari Promotion pirabasu lairik tamba yararoidaba promotion pibigi kanaba lairoi henadum class 11 na mingchanba phangdabagi awaba mayoknagani hainasu makhatana phongdorakli marak thani state ki wangbada thokpa pawa mana Fiji da Dr. Ani COVID-19 test positive oikre Fiji gi Dr. Ani ningthokaba numita COVID-19 positive oikre leba asida frontlines work da yauduna lakpa Dr. singda laina asina bahan mani Fiji gi Health Ministry gi matung ina Dr. Ani edu sai kunga mga surabi nupi Dr. Amaga ahanba Dr. gi contact tracing oina test tawkiba sahi kuntra suraba Dr. nupa amagani makhoi animak tunga na thamkhre amasu makhoi ga nakna roba imung manung gi mirsing quarantine tokre haina spouse na makhatana su phongdorakli atopa marueba pawkhra namu miyamna thausadana mi punbagi sang hengalaklabadi lockdown lakthoktuna COVID-19 nagi ngakthokna bo khotnagani CM COVID-19 laisat asidagi ngakthoknaba Manipur Sarkar
Numidang pung taretagi ayuk pung taruk fawba curfew thamliba masida natana Greater Impala Cantonment Zone Laothoktuna section tharangi thabak paikhatlingai sera sida miyamna ayuk pung taruktagi tara fawba pose leiba yonba madi miyamna satok sasin tawbigi khudong saba piringai manung asida COVID-19 gi SOP amadi protocol thugaiduna mi ka hena punduna amadi satok sasin tawbigi sang wangkhalaklabadi Lockdown Laothoktuna COVID-19 laiset asidagi ngakthoknaba thabak sarkarna lakhotkani haina Chief Minister na phongdokre wafam asing asi Chief Minister na pauksi esiga hauzik oiriba COVID-19 gi phibam asigi matangda wari saba matamna CM na phongdokhibane Chief Minister na makata na phongdokhibade ayuk pung taruktagi tara phawba miyamna satok sasin amadi posei leiba yonbagi matam piriba sida tongan ba kaithel amadi posei yonpham kyada miyam ka hena punbagi thabak sathare haibagi report mayek sengna phangle Asumna COVID-19 gi satna kanglon thugai duna kai hena mi pun matarabdi laiset asi sandornabagi maram ama oigadoribane nongmada miyoi sahum go humphugani thoi positive oiraklaba miyoi tare siraklaba matam asi phawbada miyamna thoksadana mi punmagi sang wongkhalaklabadi asi yamna nungaite amasum lockdown laothokpa tarabadi leibak miyam kham thengna wagani haiduna sarkarna miyamna COVID-19 gi satna kanglon ngakna sakpinaba appeal tawduna lakpane adubu sarkarna tawjariba appeal asi lawbidaduna mi ka hena punba helaklabanina COVID-19 gi laiset asidagi ngakthoknanaba athuba matamda lockdown laothoktuna laiset asi maning tamna sandokpa ngamdana bamadi lebak miyam gi punsi laiset asidagi kannana ba sarkarna thabak paikhatkani hainasu phongdorakhi haina pau shina makhatana phongdorakli atopa maruiba pau khranam Jenims Hospitals Thawbal amadi Susampur oxygen plant linkhalagani mapan gi state singdagi oxygen leptana pusilaktuna Manipur gi watana bhonagani Chief Minister Hauzik Manipur COVID-19 positive oiba miyoi gi masing nongmonomagi hengalakliba sigi yengduna COVID na naraba miyoi sina oxygen sizinaba yadabagi tangai phadaba si yengduna Manipur sarkar na oxygen watana phongananaba thawak paikhatle amasung ngasi numinini humni gi mamangdagi barat ki tongan state kharadagi oxygen pusilaktuna Manipur COVID-19 na positive oibagi sang layeng sathariba anabasing amadi nan COVID na naba miyoi sina sizinanaba oxygen Watanaba Manipur sarkar na lakhatle loinana oxygen gi awat pa amata lehaloi haina Chief Minister N Biren na phongdokre wafam asing asi pauksi esiga Chief Minister N Biren gi wari sanaba matamna phongdorakhibane amasum Chief Minister na makata na phongdokhibadi ngarangsu Nagaon amadi Dimapur dagi D type cylinder sahumga humdraga mari thunglare masigi matungna private oina oxygen plant linkhatuna oxygen puthokliba silchar amadi Guwahati dagi oxygen launabagi ayaba leire ahanba oina silchar dagi oxygen D type cylinder saniga yankai amasu thunglare Assam da lariba lanai oxygen plant singdagi makhatana oxygen launanabagi damakta Kurai Kendra gi MLA Susindro hauzik Guwahati te thungduna leire Chief Minister makhatana phongdokhibadi Porampata lariba Jenims Hospital oxygen plant ama linkhatuna oxygen marang kaina puthoknaba sarkarna thabak paikhatpa hore masida natana Thawbal district amadi Susampur district tasu oxygen plant amamam linkhanaba thabak paikhatpa hore amasum numit tareni gi manungda mapung fana thabak paikhatnaba sarkarna thorang tawba loire hainasu paw amana makhatana phongdorakli amasum COVID-19 vaccine kapthokpagi matangna Chief Minister na phongdokhibadi COVID vaccine kapham oina sarkarna lakthokraba maphamsingda mi krik inaduna vaccine kapagi thabak sathai haibo wafam kaya miyam gi maphamdagi lakpadagi SOP ngana COVID vaccine kapnaba thabak sarkarna lakhatle masigi damakta COVID vaccine kapham oina lauthokhiba primary health center sub center amadi atai center singna nongmada mi samadagi henda niyam sumna COVID vaccine kapnaba sarkarna thabak lakhatle haikhe Maduga sahi taragani panagi nifuga manga fawda lariba miyoi lak ahumda ahan boina COVID vaccine kapthokpagi thabak paikhatkani masigi damakta lupa crore taragani thoi Bharat sarkarna kaithoktuna vaccine kapthoknaba thabak hauragani haikhe amasum CM na makhatana phongdokhibada COVID-19 na naraba miyoi sing layengbada miyamna yamna pamna sizinariba antiviral Remdesivir asi Bharat sarkarna ahan boina lising ama piraknaba khan khrabagi matungda makhatana lising amasu Manipur gi damakta piraktuna punna lising ani suhalagani haina Bharat sarkar gi Ministry of Health and Family Welfare gi mekhedigi Chief Minister da khangalakle maduna COVID-19 na naraba miyoi sing layengbada mathau taba oxygen amade atai mari leinabi hidak langthak sing watanaba sarkarna hotnagani haibasu phongdokhi haina pausna makhatari Makasa thajarak puna tentak na maruiba pauksun lokhochara na mayam na pizage miyam na yen thokadaba miyama di jun thagi sing metric ton
ꯂꯤꯁꯤꯡ ꯇꯔꯥꯒ ꯅꯤꯄꯥꯟꯒ ꯆꯥꯇ꯭ꯔꯨꯛꯀ ꯑꯃ ꯄꯣꯏꯟ ꯌꯥꯡꯈꯩꯒ ꯃꯥꯄꯟ ꯊꯨꯡꯂꯗꯨꯅ ꯂꯩꯔꯕꯁꯨ ꯂꯦꯕꯔ ꯂꯩꯇꯕꯗꯒꯤ ꯌꯦꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯦ COVID-19 ꯂꯥꯏꯆꯠ ꯊꯦꯡꯅꯕꯒꯤ ꯑꯋꯥꯕ ꯅꯪꯂꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯦ ꯑꯃꯁꯨꯡ ꯖꯨꯟ ꯊꯥ ꯑꯅꯤꯒꯤ ꯑꯣꯏꯅ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩ ꯃꯈꯥꯗ ꯂꯩꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝꯗ ꯆꯦꯡ ꯀꯦꯖꯤ 5 ꯂꯦꯝꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯆꯦꯡꯒꯤ ꯆꯥꯛꯊꯨꯡ ꯂꯤꯁꯤꯡ ꯇꯔꯥꯒ ꯅꯤꯄꯥꯟꯒ ꯆꯥꯇ꯭ꯔꯨꯛꯀ ꯑꯃꯒ ꯄꯣꯏꯟ ꯌꯥꯡꯈꯩꯒ ꯃꯥꯄꯟ ꯊꯨꯡꯗꯨꯅ ꯂꯩꯔꯕꯁꯨ COVID-19 ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ Greater Imphalda Cantonment Zone Laothoklagani amadi Numidang curfew thamkhibadagi chenggi thampham oiriba godown singdagi cheng thadanaba amadi makha tana gari singda cheng haptuna mari leinaba district singda yauhonabagi thabak paikhatpa ngamdaduna leire hainasu paw man makha tana phungdorakli amasum atopa tentakpa paw manamo COVID thengnanaba health ki knowledge leiraba miyoi sing mangjongnona train ta hoba tangai fadi emsu COVID-19 thengnanaba hotnabada emsugi thaumisingnasu angamba thodang loduna lakli adubo handakta nongna sandoraliba COVID-19 gi anisubu web asi thingnanaba hotnabada Manipur mahairoi singi apunba loop emsuna laisat asi thengnanaba hotnabadasu frontline warrior oina songthoktuna hotnagani loinana COVID-19 thengnanaba health ki knowledge lairaba miyoi sing mangjongna train tahoduna tahoba tangai fadi haini emsugi surul amana hairi emsugi Information and Publicity Secretary Wangkai Mayum Ramakandrana press ta tholakpa sirol asina hairibadi COVID-19 gi anisuba web asina Manipur su akan masapu piragliba si thengnanaba sarkarna akan masuksin tharang laukhlagliba sida toan malebak singna su oxygen watpagi asauba crisis ama lakli Manipur su sigumba oxygen watpagi awaba si thoktanaba lamdam asida leiriba oxygen gas plant sing asida su sarkarna hen akan mamyeng sangba tangai fade loinana mathau taba oxygen sing wathandanaba mangjongna lokhatpam thokpa thabak sing lokhatnaba hotnaba tangai fade haina spaw sina makhatana phungdorakli amasmem tentakna pawng tanga myamda hapcharamgi Manipur COVID vaccine dose lakh amaga lising taraga humdoi leiri lising humdraga mangana pipeline de leiri heba paw musung asi phone ki Manipur si phone sing phone nari du mem hausi ko inadi paw si sangdokhidra matang sa lusinjaragi edukana horen athemga upload tarapa video da myamda in detail share tawjaraki share hausi ko inadi mem channel si mekedi ki kainersi aduga soi ki plan ki yours myam ngak pigani and thank you